ꯃꯤꯍꯨꯟ ꯂꯩꯔꯤꯕ ꯑꯅꯥꯕꯗ ꯃꯇꯧ ꯀꯔꯝꯅ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯤꯕꯅꯣ? ꯅꯤꯉꯣꯜ ꯀ꯭ꯂꯕ ꯁꯒꯣꯜꯅ ꯀꯥꯎꯕꯗꯒꯤ ꯁꯣꯛꯇꯨꯅ ꯔꯤꯝꯁꯀꯤ ICUꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯀꯟꯅꯔꯝꯂꯕ ꯃꯇꯨꯡ ꯃꯤꯍꯨꯟ ꯂꯩꯅ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯁꯤꯟꯗꯨꯅ ꯅꯝꯗꯨꯅ ꯌꯨꯝꯗ ꯄꯨꯊꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯩꯇꯩ ꯃꯥꯏꯕꯅ ꯃꯤꯍꯨꯟ ꯌꯦꯡꯕꯗ ꯃꯤꯍꯨꯟ ꯂꯩꯔꯝꯕꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯒꯤ ꯂꯝꯕꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯂꯥꯡꯕꯝ ꯃꯣꯆꯥ ꯆꯍꯤꯅ 19 ꯑꯄꯣꯛꯄ ꯑꯦꯂꯥꯡꯕꯝ ꯅꯤꯡꯊꯦꯝ ꯍꯩꯔꯣꯛꯄꯥꯠꯇꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯍꯨꯟ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯤꯕꯅꯣ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯗꯣꯛꯇꯔ ꯆꯩꯔꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯤꯉꯣꯜ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯦꯂꯥꯡꯕꯝ ꯃꯣꯆꯥ ꯁꯒꯣꯜꯅ ꯀꯥꯎꯕꯗꯒꯤ ꯂꯥꯏꯀꯟꯅꯅꯕ ꯍꯩꯔꯣꯛꯇ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯟꯅꯔꯕ ꯃꯇꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯥꯏꯀꯟꯅꯅꯕꯒꯤ ꯑꯅꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯔꯤꯝꯁꯇ ꯔꯤꯐꯔ ꯇꯧꯈꯤ꯫ ꯔꯤꯝꯁꯀꯤ ICUꯗ ꯊꯝꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯗꯣꯛꯇꯔꯅ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯐꯍꯟꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯥꯌꯦꯡꯕꯤꯕ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯉꯝꯃꯤ꯫ ꯃꯗꯨꯒꯤ ꯊꯥꯖꯕ ꯑꯗꯨꯗ ꯊꯋꯥꯏ ꯀꯟꯖꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯔꯒ ꯆꯦꯛꯁꯤꯟꯅ ꯂꯥꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯨꯅ ꯊꯥꯔꯛꯄ, ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯕ ꯑꯅꯥꯕ ꯑꯃꯕꯨ ꯅꯝꯗꯨꯅ ꯌꯨꯝꯗ ꯄꯨꯊꯍꯟꯈꯤꯕ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯝꯂꯣꯏ꯫ ꯗꯣꯛꯇꯔꯁꯤꯡꯒꯤ ꯆꯦꯛꯁꯤꯟꯗꯕ ꯀꯌꯥꯅ ꯄꯦꯁꯦꯟꯠ ꯁꯤꯕꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯤꯕ, ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯒꯤ ꯃꯔꯥꯟ ꯉꯥꯛꯇ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯣꯆꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅꯁꯨ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯅ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯇꯕ, ꯆꯦꯛꯁꯤꯟꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯕꯁꯨ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯍꯨꯟ ꯂꯩꯔꯕ ꯃꯤꯗ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯁꯤꯟꯕꯗ ꯆꯦꯟꯅꯕ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯑꯊꯨꯕꯗ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯏꯁꯇ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯧ ꯂꯣꯛꯅꯕ ꯃꯤ ꯂꯩꯇꯕꯗꯒꯤ ꯀꯣꯚꯤꯗ-19 ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁꯅ ꯂꯧ ꯂꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯇ ꯉꯁꯤ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19ꯒꯤ ꯀꯟꯐꯥꯔꯝ ꯀꯦꯁ 2,991, ꯑꯦꯛꯇꯤꯚ ꯀꯦꯁꯅ 967, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ 16 ꯁꯨꯈ꯭ꯔꯦ꯫ ꯃꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯛꯄꯗꯒꯤ ꯂꯧ ꯂꯣꯛꯅꯕ ꯃꯤ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯄꯧꯔꯥꯕꯤ ꯈꯨꯜꯗ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯂꯩꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯎꯔꯝꯕ ꯂꯧꯐꯝ ꯑꯗꯨ ꯂꯣꯛꯄꯤꯅꯕ ꯂꯩꯇꯕꯗꯒꯤ ꯀꯣꯚꯤꯗ-19 ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯧꯐꯝ ꯑꯅꯤꯃꯛ ꯂꯧ ꯌꯩꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧ ꯌꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯧꯁꯤꯡ ꯑꯗꯨ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯒꯤ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯏꯃꯨꯡ ꯌꯧꯅ ꯄꯨꯁꯤꯟꯕ ꯌꯥꯗꯕꯅ ꯀꯣꯚꯤꯗ-19 ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯝꯕꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯧ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯀꯣꯠꯇ ꯍꯩꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯀꯣꯚꯤꯗ-19 ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯏꯃꯨꯡ ꯈꯔꯒꯤ ꯂꯧ ꯌꯩꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯗꯤ ꯐꯧ ꯍꯥꯟꯅꯕ ꯕꯣꯔꯥ ꯂꯩꯇꯕ ꯑꯁꯤꯅꯤ꯫ ꯂꯧ ꯁꯪꯒꯝ ꯑꯃ ꯌꯩꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯕꯣꯔꯥ 40-50 ꯃꯊꯧ ꯇꯥꯏ꯫ ꯃꯗꯨꯅ ꯕꯣꯔꯥꯁꯤꯡ ꯑꯁꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ꯫ ꯃꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯧ ꯍꯥꯟꯅꯕ ꯕꯣꯔꯥ ꯐꯪꯍꯟꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯄꯧꯔꯥꯕꯤ ꯈꯨꯟꯗ ꯅꯠꯇꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯐꯧ ꯃꯨꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯅ ꯂꯧ ꯈꯥꯎꯕ ꯑꯃꯗꯤ ꯌꯩꯕꯒꯤ ꯊꯕꯛꯇ ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕ ꯑꯗꯨ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯧꯕꯨꯛꯇ ꯀꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯏꯃꯨꯡ ꯀꯌꯥ ꯌꯥꯎꯕꯅ ꯃꯈꯣꯏꯅ ꯎꯔꯝꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯂꯧ ꯂꯣꯛꯄ ꯉꯝꯗꯅ ꯄꯥꯛ ꯁꯟꯅ ꯃꯥꯡꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯐꯤꯚꯝ ꯑꯁꯤꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ, ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯂꯣꯀꯦꯜ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯧ ꯂꯣꯛꯄꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯥꯒꯥꯁꯤꯡꯒꯤ ꯇꯣꯈꯥꯏꯕ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯃꯨꯏꯕꯥ꯫ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯤꯝ ꯑꯥꯏꯁꯦꯛ ꯃꯨꯏꯕꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯨꯏꯉꯥꯂꯦꯡ ꯃꯨꯏꯕꯥꯅ ꯅꯥꯒꯥꯁꯤꯡꯒꯤ ꯇꯣꯈꯥꯏꯕ ꯐ꯭ꯂꯦꯒ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ NSNIMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯏꯕꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯗꯤꯋꯦꯌꯔꯅ ꯑꯈꯟꯅꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯑꯗꯨꯗ IMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯏꯕꯥꯅ ꯍꯥꯏ ꯅꯥꯒꯥꯒꯤ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗ IMꯒꯤ ꯑꯣꯏꯕ ꯍꯥꯟꯅꯒꯤ ꯐꯤꯔꯦꯞꯇꯒꯤ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ꯫ ꯏꯁꯨ ꯑꯅꯤ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯊꯦꯡꯅꯈꯤꯒꯅꯤ꯫ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯅꯥꯒꯥ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯐ꯭ꯂꯦꯒ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯐꯝꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯤꯕꯁꯤꯡꯕꯨ ꯊꯨꯏꯉꯥꯂꯦꯡ ꯃꯨꯏꯕꯥꯅ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀ꯭ꯔꯥꯏꯇꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯁꯤꯒꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ RN ꯔꯕꯤꯅ IMꯕꯨ ꯅꯝꯊꯥꯛ ꯇꯧꯔꯦ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯀꯃꯥꯟꯗ ꯅꯥꯒꯥꯁꯤꯡꯕꯨ ꯏꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯕ ꯇꯥꯔꯒꯗꯤ IMꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯍꯪꯒꯗꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫
अदुगा अतोप्पा पाव अमना BDF सिंगना यूनिफॉर्म सेट पचाबदा BDF थाबा कैप बेस अमदी सोल्जर बेस थेट पियु मणिपुर की लॉ एंड ऑर्डर गाकपदा अचौब दायित्व लौदुना पुलिस डिपार्टमेंट की मखादा अहिंग नुंथिन लेप्तना ड्यूटी तौदुना लेरिबा BDF मेंबर खुदिमकना ड्यूटी तौबदा सेट चारिबा यूनिफॉर्म दा BDF थाबा टुपी अमदी सोल्जर बेस थेट पियु हाइना डिस्ट्रिक्ट खुदिमकी BDF मेंबर खुदिमकता अपील तौरगली ऑल मणिपुर BDF वेलफेयर एसोसिएशन की पब्लिसिटी सेक्रेटरी न थोकपा चेरोल असिदा हारिबा सिगी मतंगदा हानादगी एसोसिएशन की माइकैदगी मेंबर सिंगदा मीडिया की खुथांगदा खंगनबसु लेख्रबनी अदुबु मरिंग मरांगबो ओइना BDF खरदी MP बेस थेतुना अमदी बेस अमत थेतना यूनिफॉर्म सेट चाबा एसोसिएशन थेंगनरे मसिना लॉ एंड ऑर्डर गाकपदा पुलिस डिपार्टमेंट कनाना हेना लॉ एंड ऑर्डर गाकपदा अचौब दायित्व लौरी हाइबा स्टेट लेंगाकना मसक खंगबिद्रे तसेंगना हाइबदी लॉ एंड ऑर्डर ड्यूटी तौबदी BDF सिंगना हेलिबनी एसोसिएशन BDF मेंबर खुदिंगमक्ता BDF सिंगी आइफनबा थमलिबा वाफमबु थवोई वाओइदना ड्यूटी तौरंब तारबदी मदुदा थोलकपा अफफता दायित्व मसा मसाना पुजगदबनी लोइनाना पुलिस डिपार्टमेंट असु BDF सिंगना यूनिफॉर्म सेट चाबदा BDF थाबके बेस अमदी सोल्जर बेस थेटकदबनी हाइबा स्टैंडिंग ऑर्डर अमा अथुबदा थोपिनबसु अपील तौरकली अदुगा अतोप्पा पावमना COVID-19 इंडिया की अपुनब कन्फर्म केस लाख 1,3,9,3 चात्रुक मरफू यौख्रे फिबम फगलकपगी चांग वांखलकली इंडिया COVID-19 लाइचत असगी अपुनब कन्फर्म केस मसिंग लाख 1,3,9,3 चात्रुक मरफू यौख्रे अदुबो लाइचत असगी फिबम फगलकपगी चांग दे चादा मरफू 3.5 यौरे लाइबाक असिदा हौखिबा मतम खरगी ममांगदा लाइचत असना संदोकपा अमसुंग सिबगी चांग यामना वांखलमलबसु अतेन मतम खरा असिदा फिबम मयाय ओरब फगलकले हौजिक पुंग कुनमरीदा ख्वाइदगी नौना मियोय लिसिंग हुमफुमदोइगा चहुम हुमद्रामाथोय COVID-19 पॉजिटिव ओइखिबगा लोइनाना मतमसिगी मनुंगदा मियोय 4,535 सीख्रे लाइचत असिना लेखिदबा मसिंगसु लाख अमगा लिसिंग 13 सुकना 39 सुख्रे इंडिया COVID-19 लाइचत असिदगी हौखिबा नुमित खरनी असिदा फिबम फगलकपगी चांग वांखलक्तुना डिस्चार्ज तौखिबा अपुनबा मसिंग लाख 65 लिसिंग 19,535 यौख्रे अदुबो एक्टिव केस मसिंग लाख 8,35 सुकना 52 ओइरी मसिगी मनुंगदा लिसिंग 9,994 की फिबम लूरी इंडिया COVID-19 लाइचत असे हेक संदोरपदगी ICMR की मखादा चेक्सिन थौरंग लखुत्तुना अपुनबा मिसिंगी मनुंगदा मियोय करोड़ 9 लाख 53 लिसिंग 53 सुकना 13 टेस्ट तौबा ngamkhre हाइना सुचेरोल अमदा फोंगदोरगली मारेंगी ओनसु COVID-19 कन्फर्म केस मसिंग करोड़ 3 लाख 93 लिसिंग 42 चामरी 39 यौखिबगा लोइनाना लाइचत असिना लेखिदबा मसिंगसु लाख 13 सुकना लिसिंग 9,991 सुख्रे अदुबु लाइचत असिदगी फगलकपगी चांग वांखलक्तुना मियोय करोड़ 2 लाख 93 लिसिंग 100,940 डिस्चार्ज तौख्रे एक्टिव केस मसिंग लाख 49 लिसिंग 39 सुकना अमा ओइरी हारिबा सिंगी मनुंगदा मियोय लिसिंग 100 चामरी 42 की फिबम लूरी मणिपुर दसु हौखिबा पुंग कुनमरी असिदा मियोय 353 पॉजिटिव ओइखिबगा लोइनाना मतमसिगी मनुंगदा मियोय 5 सीख्रे हौजिक स्टेट असिदा लाइचत असिगी अपुनबा कन्फर्म केस मसिंग लिसिंग 13,415 सुख्रे मसिगी मनुंगदा जनरल पॉपुलेशन दगी लिसिंग 12 सुकना 95 अमसुंग सिक्योरिटी फोर्स दगी लिसिंग 2,410 ओइरी अदुगा लाइचत असिदगी फिबम फगलक्तुना डिस्चार्ज तौखिबा अपुनबा मसिंग लिसिंग 13,295 यौख्रे मसिगी मनुंगदा जनरल पॉपुलेशन दगी लिसिंग 9,992 अमसुंग सेंट्रल फोर्स दगी लिसिंग 2,292 ओइरी अपुनबा एक्टिव केस मसिंग लिसिंग 3,434 की मनुंगदा जनरल पॉपुलेशन दगी लिसिंग 3,19 अमसुंग सिक्योरिटी फोर्स दगी 3,92 ओइरी COVID-19 लाइचत असिदगी लेखिदबा अपुनबा मसिंग 9 सुख्रे लाइचत असिदगी फिबम फगलकपगी चांगना चादा 63.3 अमा ओइरी अरोबदा पॉपुलर न्यूज़ रीडर की वीडियो येंबिरिबा खुदिंगमकु थागचरी।